Tongan-tonganba i-pau khara mayam update pizarage ngasigi oina ahanba update ta Joykumar yumnam haina leiriba Twitter gi account aduna thagalakpa post ama khak mayam ta share tawjage mahana post tawrokpa si English ta tawrokpani adubu Manipur da translation tawba matek ama khak hoigi samlappa matek ama khak mayam ta pathokjarake mahana tweet tawrokliba asi hoigi N.Biren Arambai NPP gi leader sangma da ngangkiba adugi nungaitaba phongdokpu oina mahana tweet tawrokpani adubu Manipur londa samlapna hanturokpa translation adu mayam da pathokjarake Arambai Tenggol na karigi kuki da khut thalibano hanagi Deputy CM Joykumar gi mingda leiba X account amana hairi Korounganba khuman na leibak miyam khangna lale haigadabani haikre karigi Arambai Tenggol gumba lupna kuki da khut thalibano N.Biren Arambai kuki khanaba asi seranana ure tribal rally adudi law and order ni madu communal tahan onthok hankibani kari nungi aduk chawba rally chadhanlibano karigi Chuchanpur dai commando lokthok ino aduga Arambai Tenggol guba lupna karigi kuki da khut thalibano pam yanba jum cultivation na umang songhanbani kuki na natte Myanmar dagi illegal immigrants sing tenopal kanana lehenba yahalibano BJP gi let pau ga olis ga board ka bada mateng pangna ba lehalibani post asi imnan Joykumar ko ba X account da ming leiba amana post tawbagi samlappa translation ni hairiba post asi deposit ko ba amana su X da repost tawrokpani haire Joykumar na X ta thagalakhiba post adugi paukhum oina Arambai Tenggol lising porel Korounganba khuman na thagalakpa post ama muk share tawjage ahal ibungo Joykumar si ngaurabra male noi politics khanabada laibak yonganu minai macha ahal ibungo na Twitter X ta Chuchanpur da CDO loktholaba matung AT na kuki da attack tawi hairiba si kari karamba wakhaldagi no me ahum da AT na yum mai chakpa kanba changbadu pung mari phugak chawdani masi 10 km muk lapli Sisipur dagi masi bipung khuding na khangnaraba ngaktani leibak mayam khangna lale haigadabani natrabadi ahalsu leibak thugaina basiliba singa pullabra haibasi chingnare haina mahana post tawrakli atopa post amada KCP MC progressive haina leiriba Facebook page aduna thagalakpa post ama khak share tawjage post adu video kalona share tawrokpani adu video adu hapchadre atopa nupagi nupi wa losinadribi mau halakpi singa loina duna masagi imung manungda silent killer oiramba nupa ama KCP MC progressive na wakhal tahankre hairiba miyoi asi tomba kawi asengba maming nate nupa asigi ahanba nupi thiduna macha ama leire adubu magi nupi ahandu khainakre kainakhibagi maramna nupana nupi koi nupi na nupa koi haibai wahaudani nupi ahan khaina kharba matungda atopa mau ama amu lawduna macha ama poklami ani suba nupi asisu amu makubok manem pokna mochana de haiduna ani subi nupi asina tomba asengba maming natege kaina bagi leka imung manunggi ahal laman khangna wa losanabagi che paina duna nupi asina idadabi oina 50,000 sel paisa oina pinaba hairakpadagi nupana 30,000 tamak piduna divorce tawkhre ahanba nupi gi macha duni ani suba nupi dugi macha dune macha animak tomba na yoklami adudagi tobana nupa mapuroibaga khainadribi mau halakpi amaga aronba mari thamduna khangnarami aduga amu tombagi hanagi ani subi nupi kainakhrabi nupi duga amu yumgi ahal laman khanghandana tombana amuk yumda pusilakhi tombagi ipa imana su macha mamaubu gyan tana leiredi haiduna punna hingminnabada yaduna leire aduga amuk tombaga ani suba nupi asiga amuk khanaduna nupi asi mapamda leiduna KCP MC progressive ta wakat thangalaki wakat asigi matang da thigalaba matungda tomba na aronba mari thamlamliba mau halakpi asisu party nang kaukhale wahang pahang satharaba matungda party na makhoi ahum asibu ima ipa haiba awangba mingthol asibu khongoinabada nupi oiriba masamaki ikai khunaba masana masabu laikha tana singthadaduna khunairolda achouba singchep tharakli masida sunatana pikliba makhoina pokchaba macha taibang pan karino masak munna khangjadriba isa singda ima ama watpagi saitheng polum puhori asigumba nupi animak sai thaduna
ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯃꯈꯥ ꯇꯥꯅ ꯈꯨꯟꯅꯥꯏꯔꯣꯜꯗ ꯁꯤꯡꯅꯗꯅꯕ ꯆꯩꯔꯥꯛ ꯄꯥꯔꯇꯤꯅ ꯄꯤꯈ꯭ꯔꯦ꯫ ꯅꯨꯄꯥ ꯌꯥꯎꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯈꯨꯟꯅꯥꯏꯔꯣꯜ ꯀꯟꯅꯕꯒꯤ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯃꯁꯛ ꯃꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯄꯥꯔꯇꯤꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯨꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯤꯌꯔ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯍꯥꯞꯆꯗ꯭ꯔꯦ꯫